ꯂꯦꯡꯁꯟꯕꯤꯔꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯏꯆꯤꯜ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯒꯗꯧꯕꯗꯤ ꯍꯥꯏꯐꯦꯠ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣ ꯃꯤꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯃꯤꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯋꯥꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯉꯝꯖꯕ ꯈꯔꯇꯪ ꯑꯩꯅ ꯉꯝꯖꯕ ꯀꯦꯄꯥꯁꯤꯇꯤ ꯑꯩꯅ ꯍꯩꯖꯕ ꯈꯔ ꯑꯩꯒꯤ ꯇꯦꯂꯦꯟ ꯃꯤꯌꯥꯝꯗ ꯁꯨꯝ ꯑꯩ ꯃꯤꯠꯌꯦꯡ ꯇꯥꯍꯟꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨ ꯅꯦꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅꯗꯤ ꯀꯅꯥꯗ ꯇꯥꯏꯅꯔꯨꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯑꯗꯣꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯅꯔꯒꯗꯤ ꯉꯥꯏꯍꯥꯛ ꯂꯦꯡꯁꯟꯕꯤꯔꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯥꯏꯕ ꯋꯥꯐꯝꯗ ꯊꯝꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯟꯅꯕ꯭ꯔꯣ ꯑꯩꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯒꯦꯅ ꯍꯣꯠꯅꯖꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯁꯔꯃꯥꯕꯨ ꯉꯁꯤꯗꯤ ꯐꯥꯔꯁ ꯑꯍꯥꯟꯕ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯔꯤ ꯅꯣꯡ ꯆꯤꯡ ꯑꯗꯣ ꯂꯥꯛꯑꯦꯗꯣ ꯀꯨꯏꯗ꯭ꯔꯦ ꯄꯨꯖꯥꯒꯤ ꯐꯤꯔꯣꯜꯒ ꯂꯩꯅꯔꯕ꯭ꯔꯣ ꯅꯣꯏꯗꯤ ꯇꯥꯎꯟ ꯅꯛꯄꯅꯤꯅ ꯉꯁꯤ ꯁꯨꯝ ꯍꯌꯦꯡ ꯄꯨꯖꯥꯅꯦꯗ ꯉꯁꯤ ꯁꯨꯝ ꯂꯧꯕ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯏꯁꯥꯒꯤ ꯊꯕꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯥꯏꯍꯥꯛ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥ ꯆꯥꯗ꯭ꯔꯤ ꯑꯣ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ ꯋꯥ ꯏꯇꯩꯃ ꯉꯁꯤ ꯗꯦꯠ 15ꯅꯤ ꯅꯍꯥꯟꯁꯨ ꯀꯣꯜ ꯇꯧꯏ ꯊꯥꯡꯒꯠꯇꯦ ꯁꯣꯝꯗ ꯃꯤꯅ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦ ꯑꯗꯨꯒꯤ ꯐꯣꯟ ꯇꯧꯁꯜꯂꯛꯄꯗꯨꯅ ꯑꯩ ꯍꯪꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯐꯣꯟꯗꯨ ꯊꯥꯡꯒꯠꯇ꯭ꯔꯦ ꯊꯕꯛ ꯆꯤꯜꯂꯕ ꯀꯔꯤꯅꯣ ꯏꯇꯩꯃꯗꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯏꯇꯩꯃ ꯈꯪꯉꯝꯅꯤ ꯄꯨꯡꯒꯤ ꯃꯇꯥꯡꯗꯅꯤ ꯏꯇꯩꯃ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯁꯨꯝ ꯆꯥꯈꯤꯒꯦ ꯃꯌꯥꯝ ꯆꯥꯅ ꯁꯨꯝ ꯏꯆꯤꯜ ꯏꯅꯥꯎ ꯋꯥꯔꯤ ꯁꯨꯅꯁꯤ ꯀꯔꯤ ꯇꯥꯟꯅꯁꯤ ꯀꯔꯤ ꯈꯪꯅꯁꯤ ꯀꯔꯤ ꯋꯥꯔꯤ ꯁꯨꯅꯁꯤ ꯍꯥꯏꯕꯗꯣ ꯁꯨꯝ ꯍꯥꯏꯕꯤꯔꯛꯎ ꯀꯗꯥꯏꯒꯤ ꯐꯤꯔꯣꯅꯣ ꯑꯣꯖꯥ ꯂꯩꯗ꯭ꯔꯤ ꯃꯇꯝ ꯐꯪꯗ꯭ꯔꯤ ꯀꯗꯥꯏꯗꯒꯤ ꯐꯤꯔꯣꯜꯅꯣ ꯑꯣꯖꯥ ꯂꯩꯗ꯭ꯔꯤ ꯃꯇꯝ ꯐꯪꯗ꯭ꯔꯤ ꯊꯣꯡꯉꯥꯟ ꯃꯄꯥꯟꯗ ꯒꯦꯠ ꯃꯄꯥꯟꯗ ꯂꯩꯗꯨꯕꯨ ꯀꯔꯤ ꯃꯇꯝ ꯐꯪꯉꯣꯏꯗꯣ ꯗ꯭ꯌꯨꯇꯤꯗ ꯍꯜꯂꯛꯄꯗ ꯆꯪꯉ ꯂꯩꯔꯣ ꯀꯩꯅꯣ ꯑꯩꯒꯤꯗꯤ ꯐꯩꯖꯣꯝ ꯑꯃꯒ ꯄꯟꯖꯥꯕꯤ ꯄꯨꯟꯖꯥꯕ ꯑꯃꯒ ꯂꯦꯡꯌꯥꯟ ꯐꯤ ꯑꯃꯒ ꯂꯩꯔꯛꯑꯦ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯁꯔꯃ ꯑꯩꯒꯤꯗꯤ ꯐꯩꯖꯣꯝ ꯑꯃꯒ ꯄꯟꯖꯥꯕꯤ ꯄꯨꯟꯖꯥꯕ ꯑꯃꯒ ꯂꯦꯡꯌꯥꯟ ꯐꯤ ꯑꯃꯒ ꯂꯩꯔꯛꯑꯦ ꯔꯨꯃꯥꯜ ꯑꯃꯒ ꯀꯩꯅꯣ ꯏꯇꯩꯃ ꯂꯥꯏꯔꯤꯛꯇꯤ ꯇꯧꯕꯤꯔꯝꯃꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕꯁꯨ ꯈꯨꯝꯃꯝꯗ꯭ꯔꯦ ꯁꯨꯝ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯊꯣꯛꯄ ꯇꯥꯔꯒꯁꯨ ꯊꯣꯛꯑꯦ ꯍꯥꯏꯕꯤꯔꯝꯃꯨ ꯕꯥꯏ ꯄꯤꯕꯤꯔꯝꯃꯨ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯟꯗꯤꯔ ꯐꯖꯒꯗꯧ ꯃꯥꯜꯂꯤ ꯅꯍꯥꯟ ꯌꯥꯝ ꯐꯖꯅ ꯁꯦꯝꯍꯧꯔꯤ ꯑꯩ ꯎꯗꯥꯕꯣꯟ ꯅꯣꯟꯗꯣꯔꯤ ꯆꯠꯄꯗꯅꯦ ꯁꯔꯃ ꯇꯥꯕ꯭ꯔꯥ ꯀꯨꯝꯁꯤꯅ ꯑꯃꯨꯛ ꯋꯥꯡꯕ ꯍꯦꯜꯂꯦ ꯀꯨꯝꯁꯤꯅ ꯗꯤꯖꯥꯏꯟ ꯑꯃꯅꯤ ꯃꯣꯏꯗꯣ
ꯗ ꯁꯔꯃ ꯀꯔꯤ ꯍꯤꯟꯖꯥꯡ ꯊꯣꯡꯒꯦ? ꯍꯣꯏ ꯑꯣꯖꯥ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯌꯥꯝꯅ ꯍꯩꯅꯕ ꯐꯤꯖꯣꯜꯅꯤ ꯁꯦꯠꯀꯗꯕ꯫ ꯍꯣꯏꯗ ꯅꯪꯗ ꯁꯨꯝ ꯂꯥꯏꯔꯤꯛꯇ ꯁꯨꯝ ꯍꯥꯏꯕ ꯃꯥꯜꯂꯤ ꯅꯣꯛꯑꯝꯒꯅꯤ ꯑꯩ ꯋꯥ ꯇꯥꯕꯗ ꯍꯥꯏꯕꯗꯤ ꯃꯤꯅ ꯐꯖ ꯐꯖꯕ ꯖꯤꯟ ꯄꯦꯟ ꯇꯤ ꯁꯥꯔꯠ ꯐꯨꯜ ꯁꯥꯔꯠ ꯐꯖꯅ ꯂꯩꯗꯅ ꯅꯥꯟꯅ ꯆꯠꯂꯤ꯫ ꯑꯩꯒꯤ ꯐꯤꯔꯣꯜ ꯂꯩꯔꯛꯑꯦ ꯇꯥꯕꯗ ꯅꯪꯗꯤ ꯅꯣꯛ ꯀꯣꯃꯦꯟ ꯏꯔꯝꯒꯗꯧ ꯃꯥꯜꯂꯤ꯫ ꯑꯣꯖꯥ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯍꯥꯎꯔꯤꯗꯣ? ꯉꯥꯁꯤꯡꯅꯦ ꯉꯥꯁꯤꯡ ꯊꯣꯡꯕ꯫ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯦ? ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯊꯥꯒꯠꯆꯔꯤ ꯀ꯭ꯔꯤꯁꯇꯂꯦꯟꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯁꯃꯥꯖ ꯁꯪꯕ ꯃꯇꯝꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯅ ꯈꯔ ꯌꯦꯡꯕꯤꯌꯨ ꯈꯔ ꯀꯣꯃꯦꯟ ꯇꯧꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯁꯨ ꯉꯥ ꯊꯣꯡꯉꯦ ꯆꯥꯒꯗꯕꯅꯤ ꯀꯜꯂꯤꯉꯩꯗ ꯋꯥꯎ ꯆꯤꯇ꯭ꯔꯥ ꯆꯪꯉꯛꯑꯦꯍꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯆꯤꯇ꯭ꯔꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯒꯦ ꯀꯔꯤ ꯌꯦꯟꯁꯥꯡ ꯍꯥꯎꯔꯤꯅꯣ ꯑꯣꯖꯥꯕꯣ ꯑꯩꯒꯤꯗꯤ ꯀꯩ ꯑꯣꯏꯅꯤ ꯉꯥꯁꯤꯡ ꯊꯣꯡꯉꯤ ꯅꯪꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯍꯧꯖꯤꯛꯇ ꯆꯥꯕ ꯊꯛꯄ ꯂꯣꯏꯖꯔꯦ ꯑꯣ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯆꯥꯅ ꯑꯦꯜꯕꯤ ꯊꯥꯔꯤꯁꯤꯅꯤ ꯀꯔꯤ ꯌꯦꯟꯖꯥꯡ ꯍꯥꯎꯒꯦ ꯑꯩꯒꯤꯗꯤ ꯄꯨꯔꯤ के ऊपर सब्जी बैठा वाव ꯑꯗꯣ ꯇꯟꯒ ꯁꯕꯖꯤ ꯆꯥꯔꯒ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯅꯨ ꯕꯥꯏ ꯄꯤꯔꯝꯃꯨ ꯉꯔꯥꯡ ꯑꯗꯨꯃꯥꯏꯅ ꯅꯪ ꯍꯦꯛ ꯆꯪꯉꯒ ꯑꯦꯜ ꯕꯤ ꯌꯦꯡꯉ ꯂꯥꯏꯔꯤꯛ ꯇꯧꯔꯝꯃꯒ ꯁꯨꯝ ꯀꯣꯃꯦꯟ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯇꯨꯝꯈꯤꯕ ꯌꯥꯎꯏꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯁꯨ ꯀꯥꯆꯤꯟꯗ ꯂꯩꯗꯣꯏꯔꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯈꯣꯏ ꯇꯥ ꯔꯕꯤꯅꯥ ꯂꯥꯛꯑꯦ
ꯇꯥꯗ ꯃꯥꯄꯜ ꯃꯈꯥꯏ ꯇꯥꯒꯗꯧꯔꯦ ꯆꯥꯛ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯑꯩꯗꯤ ꯀꯥꯆꯤꯟꯗ ꯐꯝꯂꯒ ꯇꯨꯃꯤꯟꯅ ꯇꯥꯕꯅ ꯄꯥꯝꯖꯩ ꯑꯣꯖꯥ ꯅꯦꯠꯋꯥꯛ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤꯗꯤ ꯀꯔꯤꯝ ꯇꯧꯗꯦ ꯁꯔꯃ ꯑꯩꯒꯤꯗꯤ ꯅꯦꯠ ꯀꯔꯤꯝ ꯇꯧꯗꯦ ꯅꯪꯒꯤ ꯑꯣꯏꯔꯝꯅꯤꯀꯣ ꯑꯗꯣ ꯁꯔꯃ ꯅꯣꯛ ꯅꯣꯛꯅ ꯀꯣꯃꯦꯟ ꯇꯧꯔꯝꯒꯅꯤꯀꯣ ꯑꯩꯒꯤ ꯄꯨꯖꯥꯒꯤ ꯐꯤꯔꯣꯜ ꯂꯩꯔꯦ ꯇꯥꯕꯗ ꯑꯩ ꯖꯤꯑꯣ ꯋꯥꯏꯐꯥꯏ ꯂꯧꯔꯒꯦ ꯇꯥꯗ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯀꯔꯤ ꯍꯥꯕꯤꯔꯤꯒꯦ ꯇꯥꯗ ꯀꯩꯅꯣ ꯇꯧꯉꯦ ꯉꯥꯁꯤꯡ ꯊꯣꯡꯉꯦ ꯒꯦꯕ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯇꯥꯗ ꯆꯤꯇ꯭ꯔꯥꯁꯦ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕ ꯀꯩꯅꯣ ꯇꯨꯔꯦꯜꯒꯤ ꯁꯩꯔꯦꯡ ꯋꯥ ꯆꯥꯕꯤꯌꯨ ꯆꯥꯕꯤꯌꯨ ꯍꯧꯔꯣ ꯚꯥꯗ꯭ꯔꯤ ꯁꯩꯔꯦꯡꯒꯁꯦ ꯍꯥꯎꯔꯃꯤ ꯁꯔꯃ ꯅꯦꯠ ꯌꯥꯗ꯭ꯔꯤꯕꯣ ꯂꯩꯖꯩ ꯌꯥꯏꯌꯦ ꯉꯁꯤꯗꯤ ꯄꯨꯡ 10:30 ꯕꯥꯎ ꯂꯩꯒꯗꯕꯅꯤ ꯉꯁꯤꯗꯤ ꯄꯨꯡ 10:30 ꯐꯥꯎ ꯂꯩꯒꯗꯕꯅꯤꯀꯣ ꯍꯥꯞ ꯑꯉꯝꯕꯗ ꯈꯔ ꯊꯧꯗꯍꯧꯒꯦ ꯉꯝꯖꯔꯣꯏ ꯑꯗꯨꯗꯤ ꯇꯨꯝꯂꯒꯦ ꯍꯧꯅꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯃꯛꯇꯤ ꯇꯔꯥ ꯃꯈꯥꯏ ꯐꯥꯎꯗꯤ ꯂꯩꯌꯨꯍꯦ ꯇꯥꯗ ꯃꯦꯁꯦꯖ ꯗꯤꯂꯤꯠ ꯇꯧꯕꯤꯅꯣ ꯁꯣꯏꯔꯁꯨ ꯁꯨꯝ ꯂꯩꯖꯁꯅꯨ ꯑꯗꯨꯗꯤ ꯇꯧꯕꯤꯅꯨꯀꯣ ꯀꯥꯆꯤꯟꯗ ꯁꯨꯝ ꯉꯥꯏꯍꯥꯛ ꯂꯩꯕꯤꯈꯣ ꯑꯗꯣ ꯇꯥꯗ ꯃꯣꯏ ꯄꯇꯥ ꯕꯕꯥꯗꯣ ꯆꯠꯄꯤꯌꯨꯆꯣꯅꯦ ꯃꯤ ꯌꯥꯝ ꯐꯅꯔꯝꯅꯤ
ꯑꯗꯨꯒ 10:30 ꯍꯦꯜꯂꯒꯅ 10:30 ꯑꯣꯏꯔꯒꯅ ꯕꯥꯏ ꯄꯤꯔꯝꯃꯣ ꯑꯩꯒꯤ ꯃꯇꯝꯗꯣ ꯀꯩꯒꯨꯝꯕ 10:30ꯗ ꯁꯨꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯂꯣꯏꯁꯟꯒꯦ ꯑꯗꯨꯒ 10:30ꯗ ꯃꯇꯝ ꯌꯧꯗ ꯇꯥꯔꯒꯗꯤ ꯅꯪ ꯁꯨꯝ ꯕꯥꯏ ꯄꯤꯕꯤꯔꯣ ꯅꯨꯡꯉꯥꯏꯅ ꯅꯤꯗꯥꯁ ꯍꯔꯥꯎꯅ ꯄꯣꯊꯥꯕꯤꯌꯣ ꯏꯁꯣꯔ ꯈꯣꯏꯔꯝꯃꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯐ꯭ꯔꯤ ꯃꯥꯏꯟꯗ ꯄꯣꯊꯥꯕꯤꯌꯣ ꯏꯁꯣꯔ ꯃꯪ ꯅꯨꯡꯉꯥꯏꯕ ꯃꯪꯉꯒ 10:30 ꯑꯩꯒꯤ ꯃꯇꯝ ꯑꯗꯣ ꯇꯥꯏꯃꯤꯡ ꯁꯨꯔꯒꯅ ꯑꯩ ꯁꯨꯝ ꯄꯣꯊꯥꯒꯦ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯟꯒꯦ ꯍꯦꯟꯗꯒ ꯅꯪ ꯁꯨꯝ ꯇꯨꯃꯤꯟꯅ ꯆꯠꯈꯤꯅꯨꯀꯣ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯌꯥꯔꯕꯣ ꯃꯌꯥꯝ ꯅꯦꯠꯁꯦ ꯑꯃꯨꯛ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ
ꯀꯩꯅꯣꯅꯦ ꯁꯤꯕꯨ ꯅꯣꯡꯃꯇꯅꯤꯗ ꯑꯣ ꯌꯥꯔꯝꯃꯦ ꯈꯔꯅꯤꯒꯤ ꯇꯥꯏꯕꯪꯒꯤ ꯅꯦꯠ ꯊꯥꯗꯣꯛꯂꯁꯤ ꯆꯠꯈ꯭ꯔꯦ ꯂꯥꯏꯗꯟ ꯕꯦꯟꯗꯧ ꯂꯣꯏꯅꯥ ꯅꯣꯛꯑꯝꯃꯤ ꯃꯁꯨ ꯃꯪꯒꯣꯜ ꯀꯣꯃꯦꯟ ꯁꯠ ꯁꯠ ꯄꯥꯎ ꯕꯦꯟꯗꯧ ꯅꯦꯠ ꯌꯥꯗꯅ ꯇꯧꯗꯨꯅꯤ ꯏꯅꯥꯎ ꯑꯣꯖꯥ ꯕꯁꯟꯇ ꯀꯩ ꯍꯥꯏꯕ ꯆꯠꯂꯨꯍꯦ ꯑꯣ ꯅꯦꯠꯁꯤꯗꯤ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯕꯦꯟꯊꯣ ꯂꯣꯏꯅꯥ ꯖꯣꯏ ꯖꯣꯏ ꯂꯩꯅꯥ ꯂꯩꯆꯤꯜ ꯆꯥꯒꯦꯔꯥ ꯂꯤꯆꯩ ꯆꯥꯒꯦꯔꯥ ꯑꯣꯖꯥ ꯏꯅꯥꯎ ꯕꯁꯟꯇ ꯚꯛꯇꯤ ꯑꯃ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯦꯜꯂꯣ ꯍꯥꯏ ꯋꯥꯠ ꯏꯁ ꯗ ꯅꯦꯝ ꯍꯦꯜꯂꯣ ꯍꯥꯏ ꯍꯦꯜꯂꯣ ꯗꯣꯁꯂꯣ ꯀꯔꯤ ꯃꯊꯦꯜꯅꯣ ꯀꯔꯤ ꯉꯥꯅꯣ ꯑꯣꯖꯥ ꯔꯧꯅꯤ ꯆꯥꯛ ꯉꯟꯅ ꯆꯥꯔꯦꯗ ꯑꯣꯖꯥ ꯉꯁꯤ ꯆꯥꯛ ꯈꯤꯇꯪ ꯉꯟꯅ ꯆꯥꯔꯦ ꯇꯨꯃꯤꯟꯅ ꯃꯪꯂꯒ ꯍꯦꯛ
ꯇꯨꯝꯊꯣꯛꯀꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯍꯦ ꯃꯗꯨꯗꯤ ꯐꯠꯇꯦꯍꯦ ꯆꯤꯇ꯭ꯔꯥ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯃꯥꯡꯂꯒ ꯍꯦꯛ ꯇꯨꯝꯊꯣꯛꯀꯦ ꯑꯗꯨ ꯇꯧꯅꯨꯀꯣ ꯄꯥꯞ ꯄꯨꯖꯅꯤ ꯆꯥꯛ ꯉꯟꯅ ꯆꯥꯏꯗ ꯑꯣꯖꯥ ꯆꯥꯔꯦ ꯉꯁꯤꯗꯤ ꯈꯤꯇꯪ ꯀꯔꯤ ꯃꯊꯦꯜꯅꯣ ꯀꯔꯤ ꯉꯥꯅꯣ ꯑꯣꯖꯥ ꯔꯧꯅꯤ what is the name ꯄꯔꯅ ꯀꯩꯕ ꯍꯥꯏ hello what is name ꯑꯣꯖꯥ ꯕꯁꯟꯇꯅ ꯑꯣꯖꯥ ꯏꯅꯥꯎ ꯕꯁꯟꯇ ꯚꯛꯇꯤ ꯑꯃ ꯂꯩꯅꯥ ꯂꯤꯆꯩ ꯆꯥꯒꯦꯔꯥ ꯕꯦꯟꯗꯧꯅ ꯖꯣꯏ ꯖꯣꯏ ꯍꯥꯏꯔꯦ ꯅꯦꯠꯁꯤ ꯑꯣꯖꯥ ꯅꯦꯠ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦ ꯍꯧꯖꯤꯛ ꯌꯥꯔꯦ ꯏꯅꯥꯎ ꯑꯣꯖꯥ ꯕꯁꯟꯇ ꯃꯁꯨ ꯃꯪꯒꯣ ꯀꯃꯦꯟ ꯁꯠ ꯁꯠ ꯄꯥꯎ ꯕꯦꯟꯗꯧꯅ ꯍꯥ ꯅꯣꯛꯈꯔꯦ ꯀꯩꯕ ꯈꯔꯅꯤꯒꯤ ꯇꯥꯏꯕꯪꯒꯤ ꯅꯦꯠ ꯊꯥꯗꯣꯛꯂ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯕꯦꯟꯙꯧ ꯍꯧꯖꯤꯛ ꯑꯩ ꯂꯥꯛꯆꯔꯦ ꯌꯥꯔꯅꯤ ꯑꯩ ꯂꯥꯛꯑꯦ ꯆꯤꯇ꯭ꯔꯥ ꯆꯠꯈ꯭ꯔꯕꯣ ꯑꯣꯖꯥ ꯃꯊꯟꯇ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯕꯦꯟꯙꯧ ꯂꯩꯅꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯏ ꯕꯦꯟꯙꯧ ꯂꯩꯅꯥ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯆꯤꯇ꯭ꯔꯥ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯃꯌꯥꯝ ꯉꯥꯡꯉ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯁꯪꯒꯤꯇꯥ ꯁꯔꯃ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯕꯦꯟꯙꯧ ꯂꯩꯅꯥ ꯕꯦꯟꯙꯧ ꯂꯩꯅꯥ ꯀꯅꯥ ꯀꯅꯥ ꯑꯦꯜꯕꯤ ꯊꯥꯔꯤ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗꯣꯏꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯕꯣꯍꯜꯒꯤ ꯑꯦꯜꯕꯤ ꯂꯥꯛꯑꯝꯃꯤ ꯆꯪ ꯌꯥꯏꯅ ꯇꯧꯕ ꯌꯥꯗꯦ ꯁꯨꯝ ꯍꯨꯔꯨ ꯂꯩꯗꯅ ꯑꯩꯅ ꯆꯪꯗ꯭ꯔꯒꯁꯨ ꯂꯥꯏꯔꯤꯛꯇꯨꯗꯤ ꯇꯧꯒꯦꯅ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯕꯦꯟꯙꯧ ꯂꯩꯅꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦꯕ ꯆꯤꯇ꯭ꯔꯥ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯆꯤꯇ꯭ꯔꯥ ꯄꯨꯡ 10 ꯇꯥꯗ꯭ꯔꯤꯀꯣ ꯇꯨꯃꯤꯟꯅ ꯆꯠꯈꯤꯅꯣ ꯈꯨꯝꯂꯣ ꯌꯥꯏ ꯑꯣ ꯅꯦꯠ ꯌꯥꯎꯗꯅ ꯇꯧꯔꯤꯕ ꯈꯪꯕ꯭ꯔꯥ ꯅꯦꯠ ꯌꯥꯗꯗꯅ ꯀꯣꯃꯦꯟ ꯑꯝꯇ ꯎꯗꯣꯏ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇ ꯄꯥꯊꯔꯛꯏꯅꯤ ꯑꯣꯖꯥ ꯕꯁꯟꯇꯁꯨ ꯂꯥꯛꯑꯝꯃꯦ ꯕꯦꯟꯙꯧ ꯂꯩꯅꯥ ꯂꯥꯛꯑꯝꯃꯦ ꯑꯗꯣ ꯑꯩꯅ ꯀꯣꯃꯦꯟ ꯍꯥꯏꯗꯤ ꯅꯦꯠ ꯌꯥꯅ ꯀꯣꯃꯦꯟ ꯄꯥꯔꯛꯄꯗꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯆꯤꯇ꯭ꯔꯥ ꯈꯨꯝꯂꯣ ꯌꯥꯏ ꯇꯧꯅꯨ ꯕꯥꯏ ꯄꯤꯔꯝꯗꯥꯏꯁꯤꯒ ꯇꯧꯅꯨꯀꯣ ꯕꯥꯏ ꯄꯤꯔꯝꯗꯥꯏꯁꯤꯗ ꯅꯣꯏ ꯃꯌꯥꯝꯅ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯔꯛꯑꯣ ꯑꯩ ꯖꯤꯑꯣ ꯐꯥꯏꯕꯔ ꯂꯧꯔꯒꯦ ꯋꯥꯏ ꯐꯥꯏ ꯀꯅꯦꯛꯁꯟ ꯇꯧꯔꯒꯦ ꯌꯨꯝꯗ ꯃꯌꯥꯝ ꯄꯦꯟꯅꯕ ꯆꯦꯟꯅꯦꯜꯗꯩ ꯄꯩꯁꯥ ꯐꯪꯗꯕ ꯌꯦꯡꯉꯣ ꯇꯣꯜꯂꯤ ꯇꯣꯜꯂꯤ ꯃꯄꯣꯁꯦ ꯇꯣꯜꯂꯤ ꯇꯣꯜꯂꯤ ꯃꯄꯣꯁꯦ ꯀ꯭ꯔꯤꯁꯅꯗꯤ ꯂꯦꯡꯈ꯭ꯔꯦ ꯁꯟꯁꯦꯟꯕꯨꯡꯗ ꯊꯋꯥꯏ ꯃꯉꯥꯜ
ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅꯤꯅꯦ ꯑꯩꯁꯦ ꯇꯣꯂꯤ ꯇꯣꯂꯤ ꯃꯄꯣ ꯑꯁꯤ ꯕꯦꯟꯙꯧ ꯂꯩꯅꯥꯅ ꯀꯞꯈ꯭ꯔꯦ ꯕꯦꯟꯙꯧ ꯂꯩꯅꯥ ꯀꯞꯀꯅꯨ ꯆꯤꯡꯂꯩ ꯌꯦꯁꯅ ꯑꯣꯖꯥ ꯚꯥꯂꯣ ꯚꯥꯂꯣ ꯊꯦꯡꯀ꯭ꯌꯨ ꯋꯥꯎ ꯏꯆꯦ ꯇꯣꯝꯕꯤ ꯂꯥꯛꯑꯦ ꯍꯣꯃꯥ ꯉꯁꯥꯏꯗꯩ ꯈꯪꯗꯦ ꯑꯩ ꯂꯥꯛꯑꯦ ꯏꯆꯦ ꯇꯣꯝꯕꯤ ꯖꯣꯏ ꯖꯣꯏ ꯏꯆꯦ ꯇꯣꯝꯕꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯑꯩ ꯉꯔꯥꯡ ꯁꯨꯍꯤꯜꯕꯤ ꯊꯥꯏ ꯑꯗꯣ ꯕꯦꯟꯙꯧ ꯂꯩꯅꯥꯅ ꯀꯣꯜ ꯇꯧꯕꯗ ꯕꯦꯟꯙꯧ ꯏꯆꯦ ꯇꯣꯝꯕꯤꯒꯤ ꯅꯦꯠꯇꯨ ꯃꯣꯕꯥꯏꯜꯗꯣ ꯆꯪꯗꯦ ꯍꯥꯏꯌꯦ ꯀꯣꯜꯗꯣ ꯅꯦꯠ ꯁꯨꯡꯆꯪ ꯆꯪꯗꯦ ꯍꯥꯏꯌꯦ ꯚꯥꯂꯣ ꯚꯥꯂꯣ ꯍꯥꯏ ꯏꯆꯦ ꯇꯣꯝꯕꯤ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯇꯣꯝꯕꯤ ꯑꯣꯖꯥ ꯍꯥꯏꯅꯣ ꯅꯧꯄꯥ ꯁꯨꯝ ꯍꯥꯏꯌꯨ ꯀꯩꯅꯣ ꯑꯩꯅ ꯏꯆꯦ ꯀꯧꯏꯁꯤꯗꯤ ꯑꯩ ꯏꯁꯩ ꯁꯛꯄ ꯑꯣꯖꯥ ꯅꯠꯇꯦ ꯏꯆꯦ ꯏꯆꯦ ꯇꯣꯝꯕꯤ ꯊꯃꯣꯏꯗ ꯄꯥꯜꯂꯤꯀꯣ ꯍꯥꯏ ꯆꯤꯇ꯭ꯔꯥ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯇꯣ ꯏꯆꯦ ꯇꯣꯝꯕꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯇꯣꯂꯤ ꯇꯣꯂꯤ ꯃꯄꯣ ꯑꯁꯤ ꯋꯥꯎ ꯏꯁꯩꯁꯤꯗꯤ ꯊꯦꯡꯀ꯭ꯌꯨ ꯇꯣꯂꯤ ꯇꯣꯂꯤ ꯃꯄꯣ ꯑꯁꯤ ꯍꯣꯏ ꯂꯩꯅꯥꯅ ꯄꯥꯎ ꯄꯤꯔꯛꯑꯦ ꯑꯩ ꯇꯧꯍꯧꯗ꯭ꯔꯦ ꯉꯔꯥꯡꯒꯤꯗꯣ ꯆꯤꯇꯣꯝꯕꯤ ꯅꯨꯡꯉꯥꯏꯌꯦ ꯄꯦꯜꯂꯦ ꯆꯤꯇꯣꯝꯕꯤ ꯂꯥꯛꯄꯁꯦ ꯀ꯭ꯔꯤꯁꯅꯗꯤ ꯂꯦꯡꯈ꯭ꯔꯦ ꯁꯟꯁꯦꯟꯕꯨꯡꯗ ꯊꯋꯥꯏ ꯃꯉꯥꯜ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅꯤꯅꯦ ꯑꯩꯁꯦ ꯇꯣꯂꯤ ꯇꯣꯂꯤ ꯃꯄꯣ ꯑꯁꯤ ꯕꯦꯟꯙꯧ ꯋꯥꯎ ꯏꯇꯥꯎ ꯇꯣꯂꯤ ꯇꯣꯂꯤ ꯅꯨꯄꯤ ꯃꯄꯣꯁꯤ ꯇꯣꯂꯤ ꯇꯣꯂꯤ ꯏꯔꯥꯎꯗ ꯃꯄꯣꯁꯤ ꯇꯣꯂꯤ ꯇꯣꯂꯤ ꯃꯄꯣ ꯑꯁꯤ ꯌꯦꯟꯁꯥꯡꯁꯦ ꯁꯦꯕꯣꯠ ꯏꯔꯣꯜꯂꯦ ꯀꯥꯔꯣꯜ ꯈꯣꯡꯗꯨꯝ ꯉꯥ ꯊꯣꯡꯕꯒ ꯆꯥꯔꯦ ꯏꯄꯥꯒꯤꯗꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯏꯆꯦ ꯇꯣꯝꯕꯤ ꯔꯧ ꯊꯣꯡꯉꯦ ꯂꯩꯅꯥ ꯋꯦꯜꯀꯝ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯁꯨ ꯅꯨꯄꯥ ꯃꯪꯒꯣꯜ ꯏꯁꯩꯗꯣ ꯕꯦꯟꯙꯧꯗ ꯏꯔꯒ ꯄꯤꯔꯛꯑꯣ ꯑꯣꯀꯦ ꯕꯦꯟꯙꯧ ꯑꯥꯔꯇꯤꯁ ꯁꯤꯡꯍꯥ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯇꯣꯝꯕꯤ ꯑꯥꯔꯇꯤꯁ ꯁꯤꯡꯍꯥ
Thank you. Like to view. Aigi channel da chang view ita mokta thagat chari. Haini ngale ita na welcome. Ije tombi Manipuri singyam chawe ay. Ko. Manipuri singyam chawe. Ije tombi ngarang ga chubu nong siri ije tombi haina kana di khusum ni. Nong se ko. Nong khusum ni. Ije tombi ngasi dukan chalu bro. Ije tombi Chitra leiribo Chitra thokhrbo. Artist singer like to view. Lei. Call to ke hai bane. To te. Te. Ke laba. Ai dukan chatre hai. Oh. Kai gine chitam bya. Oh lena na call to ke hai bane. To te. Oh. Oh. Chitam binga chi dukan chate hai. Ising jamna chauda. Chauda madam jamna ising thume hayo. Hare Krishna. Hare Krishna ega Hare Krishna Hare Krishna. Radhe Krishna. Ako ega change. Aina ega da na hai khrami. Ising jamna chaude. Madam. Madam jamna ising thume. Oh hoi. Aja mani news to ye. Ega like to biyo. Ega kari mathen chai ngasi. Chitra thokab jala. Lainagi ming phau iba haijalaktre jangna haning baine. Okay. Lainagi iba haijalaktre jangna haijin bai. Oh ega Hare Krishna. Kaide ga. Ega kaide. Ega like macha ma kap tausan biro. Nena ge ming phau iba haijalaktre jangna haining bai. Oh kaide chitam bi kaide. Ega ogi dai di sing chau di thumbra ega. Chitra leiribo. Pung tra ga minute ani tare. Chitra leiribo chakrab jalo. Thumme. Oh Chitra leiri. Thank you. Ipa Manipuri hai kanade ama natraga ama nadum jeli mane chitombe khangdre mase koi parjana lalibra parjana soribra Manipur Imalai Pak Iramdam Manipur Kombiriba Sri Vijay Govinda Ibudhauna Karamba Pendaba Nungaitaba Leirabano Khangdre Adubo Kali Aiba Juksigadi Manai Macha Akoi Mayamgi Sapu Sida Ishorsu Mapu Masu Waraba Karino Control to base Korean su hojik ta lakpane. Oh Korean su hojik ta lakpane. Hojik ta lakpane. Oh aduna khangdre oja sina isai mang khrata khalle. Bendhau tage ko. Oh tabiyo. Oh Chitra leye.
ꯖꯥꯁꯤꯅꯥ ꯏꯁꯩ ꯑꯩꯁꯦ ꯃꯥꯡꯈ꯭ꯔꯦꯇ ꯈꯜꯂꯦ ꯍꯣꯏ ꯅꯪꯗꯤ ꯈꯔ ꯃꯥꯡꯒꯟꯕꯗꯣ ꯄꯨꯡꯗꯣ 10:30 ꯇꯥꯗ꯭ꯔꯤꯑꯕꯀꯣ 10:30 ꯇꯥꯗ꯭ꯔꯤ ꯑꯩ ꯈꯪꯉꯤ ꯅꯪꯗꯤ ꯌꯥꯝ ꯇꯨꯝꯒꯜꯂꯤ ꯊꯦꯡꯅ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯗꯨꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯁꯦ ꯃꯥꯡꯈ꯭ꯔꯦꯇ ꯈꯜꯂꯦ ꯅꯪꯗꯤ ꯀꯥꯆꯤꯟꯗ ꯂꯨꯝꯅ ꯂꯩꯕꯅꯤꯅ ꯉꯁꯤꯗꯤ ꯂꯛꯈꯤꯄꯨꯔꯗ ꯁꯣꯔꯥꯠ ꯆꯠꯄꯗ ꯕꯣꯔꯥꯛ ꯏꯁꯤꯡ ꯌꯥꯝ ꯆꯥꯎꯍꯧꯋꯦ ꯁꯤꯡꯒꯁꯨ ꯇꯥꯍꯧꯔꯤ ꯎ ꯋꯥ ꯑꯀꯪꯕ ꯖꯪꯒꯜꯗꯒꯤ ꯅꯥꯟꯊꯔꯛꯄꯒ ꯃꯥꯜꯂꯦ ꯆꯦꯅ ꯄꯥꯅꯕꯗꯤ ꯅꯪ ꯇꯨꯝꯈ꯭ꯔꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯅꯕꯅꯤꯗ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯃꯥꯁꯦ ꯖꯥꯕ꯭ꯔꯤꯕꯣꯡꯒꯤꯅꯤ ꯆꯦꯇꯣꯝꯕꯤ ꯑꯩꯒ ꯇꯥꯅꯤꯡꯉꯦ ꯑꯩꯒ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯅꯨꯡꯗꯥꯡꯁꯤꯒ ꯑꯉꯥꯡꯁꯤꯡꯁꯨ ꯇꯨꯝꯅꯈꯔꯦ ꯇꯨꯝꯅꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯃꯣꯟꯁꯤꯀꯥꯁꯦ ꯁꯛꯅꯗꯦ ꯑꯗꯨꯒ ꯂꯥꯏ ꯇꯤꯟꯅꯥ ꯄꯪꯕ ꯄꯨꯛꯅꯤꯡ ꯈꯣꯏꯃꯣ ꯄꯨꯛꯅꯤꯡ ꯈꯣꯏꯃꯣ ꯄꯥꯏꯈꯔꯣ ꯆꯨꯝꯃꯦ ꯕ꯭ꯔꯤꯟꯗꯥꯕꯣꯟꯗ ꯂꯩꯖꯔꯨꯔꯣ ꯄꯨꯛꯅꯤꯡ ꯈꯣꯏꯃꯨ ꯄꯥꯏꯈꯔꯣ ꯄꯨꯛꯅꯤꯡ ꯈꯣꯏꯃꯨ ꯄꯥꯏꯈꯔꯣ বৃন্দাবনে বৃন্দাবনে জেরুরো পুণ্য খয় পাইখারো จิตꯇꯣꯝꯕꯤ ꯃꯥꯛꯁꯦ ꯖꯕ꯭ꯔꯤꯕꯣꯟ ꯀꯩꯅꯣꯒꯤꯅꯤ ꯇꯥꯎꯟꯒꯤꯅꯤ ꯖꯔꯤꯕꯣꯟ ꯂꯂꯥ ꯔꯦꯜ ꯏꯁꯇꯦꯁꯟ ꯃꯅꯥꯛꯀꯤꯅꯤ ꯍꯥꯏꯌꯦ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯃꯆꯨ ꯏꯁꯩꯗꯣ ꯁꯣꯏꯔꯦꯀꯣ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣꯏꯔꯁꯨ ꯆꯨꯝꯊꯣꯛꯄꯤꯔꯛꯎ ꯕꯦꯟꯙꯧ ꯍꯩꯇ ꯍꯩꯇꯅ ꯁꯛꯄꯅꯤ ꯊꯤꯖꯔꯣ ꯊꯝꯕꯥꯜ ꯄꯨꯛꯅꯤꯡ ꯈꯣꯏꯃꯨ ꯄꯥꯏꯈꯔꯣ ꯊꯝꯕꯥꯜ ꯂꯩꯀꯣꯜ ꯁꯥꯠꯂꯝꯒꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ
ꯆꯤꯇꯝꯕꯤꯅ ꯀꯔꯤ ꯃꯊꯦꯜ ꯍꯥꯏ ꯆꯤꯇꯝꯕꯤꯅ ꯀꯣꯂꯣꯏ ꯑꯇꯩ ꯄꯥꯂꯣꯒꯥꯅꯣ ꯀꯣꯂꯣꯏ ꯑꯇꯩ ꯁꯛꯂꯨꯒꯥꯅꯣ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯪꯕ ꯊꯝꯕꯥꯜ ꯁꯥꯠꯂꯝꯒꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯄꯨꯛꯅꯤꯡ ꯈꯣꯏꯅꯨꯡ ꯄꯥꯏꯈꯔꯣꯡ ꯑꯅꯤ ꯄꯨꯟꯅ ꯁꯛꯆꯧ ꯁꯣꯟꯖꯧ ꯄꯨꯟꯅ ꯁꯥꯠꯄ ꯃꯇꯝꯗꯨ ꯉꯥꯏꯖꯧ ꯑꯅꯤ ꯄꯨꯟꯅ ꯂꯩꯍꯤ ꯆꯨꯞꯆꯧ ꯌꯦꯡꯉꯨ ꯊꯃꯣꯏꯅꯨꯡꯗ ꯁꯛꯇꯝꯗꯨ ꯂꯥꯠꯆꯧ ꯑꯅꯤ ꯄꯨꯟꯅ ꯁꯛꯆꯧ ꯁꯣꯟꯖꯧ ꯆꯤꯇꯣꯝꯕꯤ ꯀꯨꯝꯕ꯭ꯔꯥꯒ ꯉꯈꯥꯒ ꯊꯣꯡꯕ ꯏꯔꯣꯜꯂꯦ ꯏꯃꯥꯒꯤ ꯀꯩꯕ ꯃꯤꯔꯥꯒ ꯉꯥ ꯃꯆꯥ ꯃꯃꯥꯡꯒꯤ ꯀꯣꯃꯦꯟ ꯀꯅꯥꯅ ꯄꯥꯈꯤꯒꯦ ꯁ꯭ꯀꯤꯞ ꯄꯥꯈ꯭ꯔꯦꯅꯦ ꯕꯤꯟꯗꯣꯂꯤꯅꯥꯅ ꯇꯥꯍꯧꯗꯅ ꯇꯧꯕꯅꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯃꯆꯨ ꯏꯁꯩꯗꯣ ꯁꯣꯏꯔꯦꯀꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯪꯉꯤꯁꯦ ꯀꯗꯥꯏ ꯁꯣꯏꯔꯤꯅꯣ ꯍꯪꯕꯗꯣ ꯌꯦꯡꯉꯨ ꯑꯣꯏꯖꯕ ꯃꯇꯦꯡ ꯀꯌꯥ ꯂꯦꯜꯂꯤ ꯉꯥꯡ ꯑꯣꯏꯅꯩ ꯑꯩꯒꯥꯅ ꯑꯩꯒ ꯄꯥꯡꯅ ꯁꯨꯝ ꯌꯦꯡ ꯁꯥꯡꯒꯩꯕꯒꯤ ꯊꯧꯔꯤ ꯁꯣꯡꯁꯦ ꯈꯤꯛꯇꯔꯤꯌꯦ ꯈꯔ ꯈꯔ ꯆꯨꯈꯤꯗ꯭ꯔꯦ ꯈꯜꯂꯤ ꯃꯔꯝꯗꯤ ꯀꯨꯝꯉꯛꯄ ꯃꯇꯝ ꯀꯨꯝꯁꯤꯁꯦ ꯍꯤꯗ ꯂꯥꯛꯑꯦꯅ ꯇꯥꯏ ꯍꯤꯗ ꯂꯥꯛꯑꯕꯗꯤ ꯏꯁꯤꯡ ꯆꯥꯎꯒꯠꯂꯦ ꯑꯩꯒꯥꯕꯨ ꯇꯔꯥꯃꯈꯥꯏ ꯊꯥꯡꯗꯣꯔꯦ ꯑꯩ ꯏꯄꯦꯝꯃ ꯁꯤ ꯌꯥꯝ ꯐꯖꯩ ꯑꯩꯒ ꯅꯦꯠꯁꯦ ꯃꯔꯛ ꯃꯔꯛ ꯆꯞꯄꯦ ꯑꯧ ꯑꯩꯒꯥ ꯂꯩꯅꯥ ꯃꯤ ꯌꯥꯝꯗꯦ ꯈꯔ ꯈꯣꯝꯃꯛꯑꯣ ꯇꯣꯏꯅ ꯂꯥꯏꯚꯁꯦ ꯇꯧꯔꯗꯤ ꯃꯤ ꯂꯩꯅꯤ
ꯃꯔꯛꯇ ꯂꯦꯞꯄꯒꯤ ꯌꯥꯝꯗ꯭ꯔꯤꯅꯤ ꯃꯅꯦ ꯅꯣꯡ ꯂꯦꯞꯇꯦ ꯍꯣꯏꯒ ꯅꯣꯡꯁꯦ ꯁꯨꯝ ꯈꯤꯛꯄ ꯂꯦꯞꯇꯦ ꯑꯩꯒ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤꯀꯣ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯁꯨꯅ ꯍꯥꯏꯅꯔꯝꯕ ꯇꯔꯄꯣꯟ ꯍꯥꯏꯕ ꯊꯥ ꯑꯁꯤ ꯅꯣꯡ ꯆꯤꯡ ꯆꯨꯒꯜꯂꯦ ꯏꯇꯤꯂꯣꯛ ꯂꯥꯛꯄꯒꯤꯅꯦꯅ ꯁꯤꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯑꯃꯨꯛ ꯗꯨꯔꯒꯥ ꯏꯃꯥ ꯑꯃꯨꯛ ꯀꯨꯝꯃꯛꯄ ꯑꯃꯨꯛ ꯀꯨꯝꯃꯛꯀꯗꯧꯔꯦ ꯑꯁꯤꯒ ꯑꯃꯨꯛ ꯅꯣꯡ ꯆꯨꯔꯅꯤ ꯆꯤꯇ꯭ꯔꯥꯁꯦ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯄꯨꯡ 10 ꯍꯦꯜꯂꯦ ꯇꯨꯝꯕ ꯃꯇꯝ ꯌꯧꯔꯝꯅꯤ ꯑꯩꯈꯣꯏꯒꯤ ꯕꯦꯟꯙꯧ ꯂꯩꯅ ꯏꯆꯦ ꯇꯣꯝꯕꯤꯗꯤ ꯁꯨꯝ ꯄꯨꯡ 10 ꯃꯈꯥꯏ 10 ꯐꯥꯎ ꯁꯨꯝ ꯂꯩꯌꯦ ꯆꯤꯇ꯭ꯔꯥꯁꯦ ꯇꯨꯝꯈ꯭ꯔꯕ ꯀꯩꯅꯣ 10ꯒ ꯃꯤꯅꯤꯠ 35 20 ꯇꯥꯒꯗꯧꯔꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯅꯤ ꯊꯣꯛꯀꯗꯧꯁꯨ ꯕꯥꯏ ꯄꯤꯔꯝꯃꯣꯅ ꯕꯥꯏ ꯄꯤꯔꯝꯗ꯭ꯔꯦ ꯇꯨꯝꯈ꯭ꯔꯕ ꯈꯪꯗꯦ ꯌꯥꯝ ꯇꯨꯝꯒꯜꯂꯦ ꯃꯥꯛꯇꯤ ꯑꯦꯜꯕꯤ ꯌꯦꯡꯉꯒ ꯉꯥꯏꯍꯥꯛ ꯀꯣꯃꯦꯟ ꯇꯧꯔꯒ ꯁꯨꯝ ꯇꯨꯝꯊꯈꯤꯅꯦꯕꯀꯣ ꯑꯗ ꯑꯩꯅ ꯉꯁꯤꯗꯤ ꯅꯪ 10 ꯃꯈꯥꯏꯐꯥꯎ ꯂꯩꯗ ꯌꯥꯔꯣꯏꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯊꯣꯛꯈ꯭ꯔꯕ ꯀꯩꯅꯣ ꯆꯨꯝꯃꯦ ꯏꯆꯦ ꯇꯣꯝꯕꯤ ꯑꯩꯗꯤ ꯑꯦꯜꯕꯤꯁꯦ ꯇꯣꯏꯅ ꯐꯥꯗꯕ ꯃꯤꯁꯨ ꯈꯪꯗꯕ ꯂꯥꯛꯄꯁꯨ ꯋꯥꯠꯄꯀꯣ ꯑꯗꯣ ꯅꯨꯃꯤꯠꯀꯤ ꯊꯥꯒꯗꯕꯁꯨ ꯅꯦꯠꯁꯤꯅ ꯌꯥꯗꯕ ꯃꯦꯔꯥꯒꯤ ꯏꯆꯥꯎꯁꯨ ꯋꯥꯠꯂꯤ ꯃꯦꯔꯥꯒꯤ ꯏꯆꯥꯎꯁꯤꯃꯁꯨ ꯁꯣꯏꯗꯕꯅꯤ ꯑꯗꯨ ꯃꯦꯔꯥꯒꯤ ꯏꯆꯥꯎꯁꯨ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏ ꯁꯣꯝꯗ ꯆꯥꯎꯒꯟꯗꯦ ꯃꯦꯔꯥꯒꯤ ꯏꯆꯥꯎꯁꯤꯁꯨ ꯀꯁꯥꯔ ꯃꯔꯝꯗꯗꯤ ꯂꯧꯔꯛ ꯍꯧꯔꯛꯇꯒꯤ 10ꯅꯤ ꯄꯥꯟꯕꯗ ꯑꯣ ꯏꯆꯦ ꯇꯣꯏꯃ ꯇꯨꯝꯃꯝꯃꯅꯤ ꯍꯦꯛ ꯂꯂꯥ ꯇꯥꯎꯟ ꯕꯖꯥꯔ ꯃꯅꯥꯛꯇꯅꯤ ꯃꯥꯛ ꯂꯩꯕꯅꯦ ꯍꯦꯛ ꯂꯂꯥ ꯇꯥꯎꯟ ꯕꯖꯥꯔ ꯃꯅꯥꯛꯇꯅꯤ ꯃꯥꯛ ꯂꯩꯕꯅꯦ ꯀꯧꯕ ꯇꯥꯗꯦ ꯍꯥꯏꯅ ꯀꯞꯈ꯭ꯔꯦ ꯑꯣ ꯀꯧꯕ ꯇꯥꯗꯦ ꯍꯥꯏꯅ ꯀꯞꯈ꯭ꯔꯦ ꯑꯣ ꯍꯥꯏꯗꯤ ꯂꯂꯥ ꯕꯖꯥꯔ ꯄꯥꯈꯠꯅꯔꯤ ꯍꯥꯟꯅꯗꯤ ꯃꯦꯔꯥ ꯏꯁꯤꯡ ꯆꯥꯎꯋꯤ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯈꯪꯉꯛꯄꯗꯗꯤ ꯊꯣꯏꯗꯣꯛꯅꯗꯤ ꯆꯥꯎꯗ꯭ꯔꯦ ꯍꯧꯔꯛꯀꯤ ꯉꯥ ꯐꯥꯅꯕ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯣꯀꯦ ꯆꯤꯇ꯭ꯔꯥ ꯑꯩ ꯒꯨꯗ ꯅꯥꯏꯠ ꯄꯤꯔꯒꯦ ꯅꯪ ꯑꯦꯛꯖꯥꯝꯁꯨ ꯂꯩꯕꯅꯤꯅ ꯄꯣꯊꯥꯔꯣꯀꯣ ꯒꯨꯗ ꯅꯥꯏꯠ ꯆꯤꯇ꯭ꯔꯥ ꯒꯨꯗ ꯅꯥꯏꯠ ꯆꯤꯇ꯭ꯔꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯕꯤꯟꯗꯧ ꯂꯩ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ
ꯅꯦꯠꯁꯤꯅ ꯅꯨꯡꯉꯥꯏꯇꯕꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯃꯨꯛ ꯍꯥꯏꯅ ꯀꯥꯟꯗ ꯅꯦꯠꯁꯤꯗꯤ ꯋꯥ 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 ꯅꯦꯠꯁꯤꯗꯤ ꯕꯥ ꯕꯥ ꯍꯥꯏꯗꯨꯅꯤ ꯅꯣꯡꯁꯤꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯅꯦꯠꯁꯤꯗꯤ ꯕꯥ ꯕꯥ ꯍꯥꯏꯗꯨꯅꯤ ꯕꯥ ꯕꯥ ꯕꯤ ꯍꯥꯏꯇꯥꯔꯦ ꯅꯦꯠꯁꯤꯗꯤ ꯌꯥꯝꯅ ꯆꯞꯄꯦ ꯍꯥꯏ ꯅꯦꯠꯁꯤ ꯆꯞꯄꯦ ꯍꯣꯏ ꯂꯩꯅꯥ ꯅꯦꯠꯁꯤ ꯌꯥꯝꯅ ꯆꯞꯄꯦ ꯊꯝꯃꯒꯦ ꯍꯣꯏ ꯑꯩꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄꯣꯊꯥꯕꯤꯔꯣ ꯑꯩꯒ ꯊꯥꯒꯠꯆꯔꯤ ꯉꯥꯏꯍꯥꯛ ꯆꯪꯉꯛꯇꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯩꯒ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯒ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄꯣꯊꯥ ꯍꯣ 10:30 ꯇꯥꯗꯣꯔꯦ ꯃꯤꯅꯤꯠ ꯑꯍꯨꯝ ꯃꯔꯤ ꯋꯥꯠꯂꯤ ꯑꯩꯒꯥ ꯄꯣꯊꯥꯕꯤꯔꯣ ꯑꯩꯒꯥ ꯆꯦꯇꯣꯝꯕꯤ ꯅꯦꯠꯁꯤꯗꯤꯕ ꯂꯩꯅꯥ ꯍꯥꯏ ꯆꯦꯇꯣꯝꯕꯤꯅ ꯍꯣꯁ ꯇꯨꯝꯈ꯭ꯔꯦ ꯍꯥꯏ ꯇꯨꯝꯗꯦꯗ ꯕꯦꯟꯙꯧ ꯁꯨꯝ ꯂꯩꯌꯦ ꯍꯧꯖꯤꯛ ꯕꯦꯟꯙꯧ ꯀꯅꯥ ꯀꯅꯥ ꯃꯁꯨ ꯀꯔꯤ ꯃꯊꯦꯜꯅꯣ ꯕꯦꯟꯙꯧ ꯉꯥꯁꯤꯡ ꯊꯣꯡꯉꯤ ꯕꯦꯟꯙꯧ ꯆꯦꯇꯣꯝꯕꯤꯅ ꯈꯔꯗꯤ ꯐꯔꯦ ꯅꯦꯠꯁꯤ ꯌꯥꯏ ꯑꯣ ꯆꯦꯇꯣꯝꯕꯤ ꯈꯔ ꯐꯔꯕꯣ ꯅꯣꯡ ꯈꯤꯛꯏꯌꯦ ꯅꯣꯡ ꯈꯔ ꯈꯔ ꯆꯨꯏ ꯉꯔꯥꯡ ꯃꯆꯨꯒꯤ ꯑꯦꯜ.ꯕꯤ ꯂꯣꯏꯔꯒ ꯇꯥꯃꯣ ꯇꯅꯨꯒꯤ ꯑꯦꯜ.ꯕꯤꯗ ꯄꯨꯡ 2 ꯂꯩꯑꯦ ꯑꯣꯏ ꯃꯥꯏ ꯄꯦꯝꯃ ꯑꯁ ꯃꯤ ꯁꯤꯅꯤ ꯑꯗꯨꯗꯤ ꯄꯨꯡ 2ꯗ ꯕꯦꯟꯙꯧ ꯃꯤ ꯂꯩꯕ꯭ꯔꯣ ꯍꯥꯏꯗꯤ ꯄꯨꯡ 2ꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯪꯉꯤꯕ ꯍꯥ ꯕꯦꯟꯗꯣ ꯂꯩ ꯃꯌꯥꯝ ꯑꯣ ꯍꯣꯏꯅꯦ ꯊꯕꯛ ꯂꯩꯅꯗꯕ ꯁꯨꯝ
ꯂꯩꯅꯥ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯅꯣꯡ ꯉꯥꯟꯗꯣꯔꯦꯃꯤ ꯍꯥꯏ ꯍꯣꯏꯌꯦ ꯆꯦ ꯇꯣꯝꯕꯤ ꯄꯨꯡ 2 ꯍꯥꯏꯁꯤꯗꯤ ꯑꯍꯤꯡ ꯅꯣꯡꯉꯥꯟꯕ ꯌꯧꯔꯝꯅꯦꯕꯀꯣ ꯑꯗꯨꯐꯥꯎ ꯑꯦꯜ ꯕꯤ ꯊꯥꯏ ꯍꯥꯏꯁꯤꯅꯤ ꯃꯌꯥꯝ ꯂꯩꯌꯦ ꯑꯣꯍꯣ ꯑꯩꯈꯣꯏꯗꯤ ꯉꯝꯗꯦꯗ ꯄꯨꯡ 10:30 ꯁꯤꯐꯥꯎ ꯌꯥꯝ ꯋꯥꯅ ꯊꯥꯏ ꯅꯣꯡꯉꯥꯜꯂꯒ ꯉꯟꯅ ꯏꯁꯩ ꯆꯠꯄꯅꯤꯅ ꯆꯦ ꯇꯣꯝꯕꯤ ꯆꯦ ꯑꯗꯨꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯆꯦ ꯇꯣꯝꯕꯤ ꯑꯩꯗꯤ ꯀꯨꯏꯅ ꯊꯥ ꯉꯝꯗꯦꯗ ꯑꯁꯤꯁꯨꯅꯦ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯡꯒꯠꯇꯕꯒꯤ ꯁꯨꯝ ꯑꯩꯅ ꯂꯥꯏꯚ ꯈꯔ ꯉꯥꯏꯍꯥꯛ ꯊꯥꯔꯤꯁꯤꯅꯤ ꯑꯁꯤꯃꯁꯨ ꯎꯏꯒꯦꯗꯤ ꯇꯧꯔꯤ ꯉꯁꯥꯏꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯏꯁꯩ ꯋꯥꯅ ꯁꯛꯎꯕꯅꯤꯅ ꯆꯦ ꯇꯣꯝꯕꯤꯀꯣ ꯆꯦ ꯇꯣꯝꯕꯤ 3ꯒ ꯇꯥꯏ ꯇꯨꯝꯕ ꯏꯃꯥꯏꯄꯦꯝꯃ ꯑꯗꯨꯗꯤ ꯄꯨꯡ ꯀꯌꯥꯗ ꯍꯧꯒꯠꯂꯦ ꯇꯨꯝꯕ 3 ꯑꯗꯥꯏ ꯄꯨꯡ ꯀꯌꯥ ꯍꯧꯒꯠꯂꯦ ꯂꯩꯅꯥ ꯅꯁꯥ ꯁꯣꯛꯀꯅꯤ ꯊꯦꯡ ꯐꯥꯎ ꯌꯥꯎꯔꯨꯅꯨ ꯆꯦ ꯇꯣꯝꯕꯤ ꯕꯦꯟꯊꯧ ꯂꯩꯅꯥꯒꯤ ꯐꯤ ꯄꯣꯠ ꯆꯩ ꯊꯥꯈ꯭ꯔꯕꯣ ꯑꯗꯨꯅꯤ ꯄꯨꯡ 2 ꯑꯃꯐꯥꯎ ꯂꯩꯕꯒ ꯍꯛꯆꯥꯡ ꯁꯣꯛꯀꯗꯣꯏꯅꯤ ꯕꯦꯟꯊꯧ ꯀꯩꯅꯣ ꯑꯦꯜꯕꯤ ꯊꯥꯔꯤ ꯀꯥꯡꯕꯨꯗꯤ ꯅꯨꯡꯊꯤꯟꯗ ꯐꯖꯅ ꯇꯨꯝꯃꯝꯃꯅꯤ ꯄꯣꯊꯥꯔꯝꯃꯅꯤ ꯃꯆꯥ ꯃꯁꯨ ꯂꯥꯏꯔꯤꯛ ꯇꯧꯕ ꯂꯣꯏꯔꯒ ꯀꯥꯂꯦꯟꯗ ꯊꯥꯕ ꯑꯣꯏꯔꯝꯗꯣꯏꯅꯤ ꯂꯩꯅꯥ ꯑꯩ ꯀꯤꯖꯩ ꯄꯨꯡ 3 ꯄꯨꯕ ꯉꯝꯗꯦ ꯇꯨꯝꯊꯔꯛꯄꯒ ꯍꯧꯒꯠꯂꯦ ꯄꯔꯞ ꯄꯔꯞ ꯊꯕꯛ ꯂꯣꯏꯁꯤꯜꯂꯦ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅ ꯌꯥꯎꯅꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯑꯗꯨꯅꯤ ꯆꯦ ꯇꯣꯝꯕꯤꯅ ꯀꯤꯖꯩ ꯍꯥꯏꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯇꯨꯝꯕꯁꯨ ꯍꯩꯅꯗꯦ ꯆꯦ ꯑꯣ ꯑꯗꯨ ꯅꯁꯥ ꯁꯣꯛꯂꯛꯀꯅꯤꯍꯦ ꯀꯔꯤꯅꯣ ꯊꯥꯗ꯭ꯔꯤ ꯒꯥꯔꯤ ꯐꯪꯅꯔꯦ ꯉꯁꯤ ꯂꯥꯏꯅꯥꯒꯁꯨ ꯐꯥꯎꯅꯔꯦ ꯊꯥꯔꯅꯤ ꯑꯣ ꯑꯣ ꯊꯥꯕꯤꯔꯣ ꯊꯥꯕꯤꯔꯣ ꯕꯦꯟꯗꯧ ꯈꯔ ꯑꯍꯣꯡ ꯑꯆꯥꯎ ꯌꯦꯡꯉꯒ ꯁꯨꯝ ꯊꯥꯕꯤꯔꯛꯑꯣ ꯏꯆꯦ ꯇꯣꯝꯕꯤꯒꯤꯁꯨ ꯀꯥꯟꯅꯅꯕ ꯕꯦꯟꯙꯧ ꯂꯩꯅꯥꯒꯤꯁꯨ ꯀꯥꯟꯅꯅꯕ ꯆꯦ ꯇꯣꯝꯕꯤꯅ ꯐꯤ ꯊꯥꯔꯛꯇꯣꯏꯁꯦ ꯍꯣꯁꯅ ꯊꯤꯡꯒꯥꯏꯕ ꯃꯥꯜꯂꯤꯀꯣ ꯍꯥꯏ ꯑꯦ ꯕꯦꯟꯙꯧꯗꯤ ꯑꯣꯟꯊꯣꯛꯅ ꯈꯟꯗꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯏꯆꯦ ꯇꯣꯝꯕꯤ ꯃꯥꯅ ꯍꯥꯏ ꯋꯥꯁꯤꯕꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨ ꯏꯆꯦ ꯇꯣꯝꯕꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯕꯦꯝꯅꯤꯁꯤꯡꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯕꯦꯝꯅꯤ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯤꯕ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯂꯩꯅꯥ ꯍꯥꯏ ꯑꯦ ꯁꯤꯗꯤ ꯏꯆꯦ ꯇꯣꯝꯕꯤꯒ ꯅꯣꯏꯅꯤ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯖꯔꯔꯣꯏ ꯑꯩꯗꯤ ꯈꯟꯖꯗꯦꯀꯣ ꯑꯩꯗꯤ ꯊꯃꯣꯏ ꯇꯤꯡꯕ ꯃꯤꯅꯤꯌꯦ ꯍꯥꯏꯖꯔꯨꯕꯩꯁꯦ ꯏꯁꯤꯡꯗ ꯂꯩꯇꯨꯝ ꯂꯪꯕꯒ ꯆꯞ ꯃꯥꯟꯅꯈꯔꯦ ꯄꯩꯁꯥ ꯐꯪꯂꯣꯏ ꯆꯦ ꯇꯣꯝꯕꯤ ꯂꯥꯏꯅꯥꯗ ꯐꯤ ꯊꯥꯔꯨꯅꯨ ꯍꯥꯏꯔꯝꯒꯅꯤ ꯍꯣꯏ ꯆꯥꯛ ꯆꯥꯔꯕ ꯑꯣꯖꯥꯗꯤ ꯆꯥꯔꯦ ꯕꯦꯝꯅꯤ ꯆꯥꯔꯦ ꯕꯦꯝꯅꯤ ꯆꯥꯕ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯉꯟꯅ ꯆꯥꯔꯦꯕꯀꯣ 9:30 ꯆꯥꯔꯦ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯕꯦꯝꯅꯤꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ
ꯕꯦꯝꯅꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ? ꯏꯔꯣꯝꯕ ꯋꯥꯎ ꯍꯧꯖꯤꯛꯇꯤ ꯏꯔꯣꯝꯕ ꯍꯥꯎꯏꯌꯦ ꯑꯃ ꯏꯔꯣꯜꯂꯕ ꯑꯃ ꯀꯩꯅꯣꯝꯃ ꯕꯖꯥꯔ ꯇꯧꯔꯕꯀꯣ ꯑꯗꯨꯗꯤ ꯍꯥꯎꯅꯤ ꯊꯃꯣꯏ ꯇꯤꯡꯃꯟꯅ ꯍꯣꯁꯅ ꯄꯥꯅꯤꯄꯨꯔꯤ ꯃꯌꯥꯝ ꯆꯥꯔꯦ ꯍꯣꯁꯅ ꯄꯤꯖꯔꯤꯕ ꯏꯆꯦꯇꯣꯝꯕꯤ ꯁꯤꯗꯤ ꯏꯆꯦꯇꯣꯝꯕꯤ ꯑꯩꯒꯤ ꯃꯔꯥꯜ ꯅꯠꯇꯦꯀꯣ ꯏꯆꯦꯇꯣꯝꯕꯤ ꯑꯩ ꯌꯥꯝ ꯍꯥꯏꯖꯩ ꯃꯥꯛꯇꯅ ꯀꯤꯅ ꯂꯥꯛꯇꯕꯅꯦ ꯄꯩꯁꯥ ꯇꯤꯡꯈ꯭ꯔꯅꯤꯅ ꯑꯗꯨꯅ ꯏꯆꯦꯇꯣꯝꯕꯤ ꯑꯩ ꯀꯔꯤꯝ ꯍꯥꯏꯖꯗ꯭ꯔꯦ ꯄꯤꯖꯒꯦꯁꯨ ꯍꯥꯏꯗ꯭ꯔꯦ ꯆꯥꯁꯤ ꯂꯥꯛꯁꯨ ꯍꯥꯏꯗ꯭ꯔꯦ ꯏꯆꯦꯇꯣꯝꯕꯤ ꯍꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯍꯣꯏ ꯂꯩꯅꯥ ꯍꯥꯏꯔꯒ ꯅꯣꯛꯄꯅꯦ ꯃꯤꯆꯪ ꯅꯠꯇꯦꯀꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯏꯆꯦꯇꯣꯝꯕꯤ ꯍꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯍꯣꯏ ꯂꯩꯅꯥ ꯍꯥꯏꯔꯒ ꯅꯣꯛꯄꯅꯤ ꯃꯤꯆꯪ ꯆꯪꯗꯦꯀꯣ ꯍꯥꯏ ꯈꯪꯖꯩ ꯏꯆꯦꯇꯣꯝꯕꯤ ꯕꯦꯟꯗꯧꯁꯤ ꯁꯨꯝ ꯍꯥꯏꯖꯔꯤꯕꯅꯤꯗ ꯍꯣꯁ ꯅꯪ ꯀꯨꯏꯔꯣ ꯑꯩꯅ ꯀꯩꯗꯧꯔꯤꯗꯣ ꯍꯣꯁ ꯅꯪ ꯀꯨꯀꯤꯔꯣ ꯑꯩꯅ ꯀꯤꯗꯧꯔꯤꯗꯣ ꯀꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦꯗ ꯑꯗꯨꯅꯕꯨ ꯀꯤꯕꯗꯨꯅ ꯂꯥꯛꯇꯕ ꯅꯠꯇ꯭ꯔꯣ ꯄꯩꯁꯥ ꯇꯤꯡꯉꯔꯅꯤ ꯍꯥꯏꯗꯅ ꯑꯩꯗꯤ ꯀꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯄꯅꯤꯄꯨꯔꯤ ꯆꯥꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯅ ꯕꯦꯟꯙꯧꯅ ꯂꯥꯛꯇꯕꯗꯣ ꯑꯗꯨ ꯅꯪꯅꯗꯤ ꯆꯥꯃꯟꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤ ꯀꯩꯅꯣ ꯀꯨꯀꯤ ꯄꯟꯒꯅꯨ ꯕꯦꯟꯗꯧ ꯀꯨꯀꯤ ꯃꯌꯥꯝ ꯆꯣꯡꯊꯣꯔꯛꯀꯅꯤ ꯑꯦꯜꯕꯤꯗ ꯅꯍꯥꯟꯋꯥꯏ ꯅꯧꯔꯤꯉꯩ ꯃꯌꯥꯝ ꯆꯪꯉꯝꯃꯤ ꯑꯩ ꯂꯣꯏꯅ ꯍꯦꯛ ꯇꯧꯊꯣꯛꯈ꯭ꯔꯃꯤꯅꯦ ꯅꯨꯄꯤ ꯍꯥꯏꯁꯦ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯑꯣꯀꯦ ꯏꯆꯦꯇꯣꯝꯕꯤꯗꯤ ꯀꯅꯥꯁꯨ ꯃꯤꯆꯪ ꯂꯩꯇꯦ ꯑꯩꯒꯤꯁꯨ ꯂꯩꯇꯦ ꯅꯪꯒꯤꯁꯨ ꯂꯩꯇꯦ ꯃꯌꯥꯏꯗ ꯁꯦꯟꯇꯔ ꯃꯌꯥꯏꯗ ꯕꯦꯝꯅꯤ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯆꯪꯉꯛꯎ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯇꯨꯝꯃꯨꯔꯒꯦ ꯑꯩ ꯒꯨꯗ ꯅꯥꯏꯠ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯕꯦꯝꯅꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯉ ꯃꯇꯝꯗ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯗ ꯃꯤꯀꯨꯞ ꯑꯃ ꯆꯪꯉꯒ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯩꯀꯣ ꯇꯨꯠ ꯍꯣꯁ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯥꯛꯎ ꯍꯥꯏꯔꯦꯗꯅ ꯍꯣꯏ 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 ꯅꯨꯡꯗꯥꯡꯅꯤꯀꯣ ꯑꯣꯏꯗꯕ ꯉꯥꯡꯅꯔꯣꯏꯁꯤ ꯕꯦꯝꯅꯤ ꯁꯤꯡꯍ ꯀꯩ ꯂꯝꯒꯤꯅꯣ ꯍꯥꯏꯌꯦ ꯍꯣꯏ ꯍꯣꯏ ꯌꯥꯏ ꯊꯦꯡꯀ꯭ꯌꯨ ꯕꯦꯝꯅꯤ ꯊꯦꯡꯀ꯭ꯌꯨ ꯕꯦꯝꯅꯤ ꯑꯝꯇꯪ ꯈꯨꯃꯝꯃꯣ ꯏꯆꯦꯇꯣꯝꯕꯤꯅ ꯀꯗꯥꯏꯒꯤꯅꯣ ꯍꯪꯉꯦ ꯏꯆꯦꯇꯣꯝꯕꯤꯁꯦ ꯏꯝꯐꯥꯜꯒꯤꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯂꯣꯏꯅ ꯏꯆꯦꯇꯣꯝꯕꯤꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯅꯦ ꯁꯤꯜꯆꯔ ꯍꯥꯏꯔꯝꯃꯦ ꯁꯤꯜꯆꯔ ꯀꯗꯥꯏꯗꯅꯣ ꯍꯥꯏꯔꯝꯃꯨꯗꯅ ꯁꯤꯜꯆꯔꯗꯤ ꯃꯐꯝ ꯃꯌꯥꯝ ꯌꯥꯝꯃꯤ ꯀꯩꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯏꯆꯦꯇꯣꯝꯕꯤꯁꯦ ꯏꯝꯐꯥꯜꯗꯒꯤꯅꯤ ꯃꯌꯨꯝ ꯌꯧꯔꯒ ꯂꯩꯅꯥ ꯑꯩ ꯁꯤꯜꯆꯔꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯇꯅꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯕꯤꯔꯣ ꯀꯩꯝ ꯀꯥꯏꯗꯦ ꯍꯥꯏꯕꯤꯔꯣ ꯀꯔꯤꯝ ꯀꯥꯏꯗꯦ ꯍꯥꯏꯕꯤꯌꯣ ꯏꯆꯦꯇꯣꯝꯕꯤ ꯂꯣꯏꯁꯟꯅꯕ ꯑꯗꯨꯝ ꯇꯧꯒꯦ ꯊꯦꯡꯉꯦ ꯍꯌꯦꯡꯁꯨ ꯅꯥꯏ ꯌꯦꯛꯇꯕ ꯏꯁꯩ ꯂꯩꯕꯅꯤꯅꯀꯣ ꯏꯆꯦꯇꯣꯝꯕꯤꯁꯨ ꯊꯦꯡꯉꯃꯤꯅ ꯇꯨꯝꯅꯤꯡꯉꯝꯅꯤ ꯕꯦꯟꯙꯧꯗꯤ ꯇꯨꯝꯈꯤꯔꯣꯏ ꯃꯥꯛꯇꯤ ꯃꯌꯥꯝ ꯆꯠꯈꯤꯅꯤ ꯗꯥ ꯇꯅꯨꯒꯤ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯄꯨꯡ ꯃꯔꯤꯐꯥꯎ ꯑꯦꯜꯕꯤ ꯊꯥꯏ ꯍꯥꯏꯗꯨꯅꯤ ꯁꯤꯜꯆꯔ ꯁꯣꯅꯥꯏ ꯖꯨꯔꯥꯒꯨꯜ ꯕꯖꯥꯔ ꯂꯩꯀꯥꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯁꯣꯟꯕ ꯃꯤꯁꯦ ꯃꯤꯃꯥꯡꯗꯅꯤꯀꯣ ꯕꯦꯟꯙꯧꯅ ꯁꯨꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ ꯕꯦꯟꯙꯧ
ꯕꯖꯥꯔ ꯂꯩꯀꯥꯏ ꯌꯥꯝꯗ꯭ꯔꯦ ꯆꯦꯇꯣꯝꯕꯤ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯀꯣ ꯍꯌꯦꯡꯁꯨ ꯄ꯭ꯔꯣꯒꯥꯝ ꯂꯩꯕꯅꯤ ꯈꯪꯅ ꯂꯣꯏꯁꯤꯟꯒꯦ ꯍꯣꯁ ꯎꯏꯈꯔꯦ ꯍꯣꯏ ꯕꯦꯟꯙꯧ ꯎꯏꯔꯦ ꯃꯤꯠꯁꯤ ꯌꯥꯔꯛꯇ꯭ꯔꯦ ꯊꯦꯡꯖꯤꯜꯂꯛꯑꯦ ꯀꯣ ꯑꯩꯁꯨ ꯄꯣꯊꯥꯅ ꯇꯧꯔꯒꯦ ꯕꯦꯟꯙꯧ ꯑꯗꯨꯒ ꯑꯩꯅ ꯕꯦꯟꯙꯧꯗ ꯍꯥꯏꯖꯒꯗꯕꯗꯤ ꯕꯦꯟꯙꯧ ꯄꯨꯡ 2-3 ꯑꯦꯜꯕꯤꯗ ꯃꯥꯌꯣꯛ ꯍꯛꯆꯥꯡ ꯁꯣꯜꯂꯛꯀꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯃꯌꯥꯝꯗ ꯁꯞꯄꯣꯔꯠ ꯇꯧꯕꯗꯨꯒꯤ ꯀꯜꯂꯛꯄꯩ ꯅꯠꯆꯗꯦ ꯍꯛꯆꯥꯡ ꯈꯔ ꯌꯦꯡꯕꯤꯌꯨ ꯕꯦꯟꯙꯧꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯨ ꯇꯨꯝꯕ ꯍꯩꯅꯗꯦ ꯍꯥꯏꯕꯅꯤꯅ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯑꯗꯨꯅ ꯑꯩ ꯕꯦꯟꯙꯧ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯕꯅꯤ ꯅꯨꯡꯗꯥꯡ ꯄꯨꯡ 2-3 ꯑꯗꯨꯒ ꯑꯦꯜꯕꯤ ꯌꯥꯎꯔꯒ ꯅꯪꯅ ꯉꯟꯅ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯑꯍꯟꯒꯤ ꯁꯦꯕꯥ ꯇꯧꯔꯦ ꯌꯨꯝꯒꯤ ꯊꯕꯛ ꯑꯗꯣ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯁꯣꯏꯕ ꯂꯥꯛꯀꯅꯤ ꯐꯠꯇꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯌꯥꯝꯅ ꯀ꯭ꯔꯥꯏꯁꯤꯁꯅꯤ ꯀꯣ ꯑꯗꯨꯅ ꯑꯩꯅ ꯕꯦꯟꯙꯧꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯦꯡꯅ ꯀꯩꯅꯣ ꯇꯧꯕꯤꯅꯨ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯗꯣꯏꯅꯤ ꯑꯗꯨꯕꯨ ꯈꯔ ꯑꯗꯨꯝ ꯇꯧꯔꯝꯃꯒ ꯇꯨꯝꯕꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨꯀꯣ ꯇꯨꯝꯃꯣ ꯍꯣꯁ ꯀꯨꯝꯚꯀꯔꯅ ꯍꯣꯁ ꯍꯥꯏ ꯑꯗꯨꯅꯤ ꯑꯩꯅ ꯕꯦꯟꯙꯧꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯧꯕꯗꯤ ꯕꯦꯟꯙꯧꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯏꯆꯦꯇꯣꯝꯕꯤ ꯄꯣꯊꯥꯔꯁꯤ ꯏꯆꯦꯇꯣꯝꯕꯤ ꯀꯣ ꯏꯆꯦꯇꯣꯝꯕꯤꯁꯤ ꯇꯨꯝꯕ ꯃꯇꯝ ꯌꯧꯔꯅꯤ ꯍꯣꯁ ꯃꯁꯨ ꯕꯨꯕꯣꯛꯁꯦ ꯇꯨꯝꯕ ꯌꯥꯗꯕ ꯀꯩꯗꯧꯕꯩ ꯑꯗꯨꯝ ꯇꯨꯝꯕ ꯃꯤꯑꯣꯏꯕꯅ ꯉꯝꯗꯕ ꯀꯩ ꯂꯩꯒꯦꯅꯦ ꯕꯦꯟꯙꯧ ꯑꯗꯨ ꯍꯥꯏꯔ ꯌꯥꯄꯣꯠ ꯅꯠꯇꯦꯅꯦ ꯖꯨꯔꯥꯒꯨꯟꯁꯤ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤ ꯍꯌꯦꯡ ꯊꯦꯡꯅꯁꯤ ꯍꯣꯏ ꯏꯆꯦꯇꯣꯝꯕꯤ ꯂꯥꯛꯇ ꯂꯥꯛꯑꯣ ꯏꯆꯦꯇꯣꯝꯕꯤ ꯅꯅꯥꯎ ꯅꯨꯄꯥ ꯂꯩ ꯀꯩꯅꯣ ꯅꯨꯄꯥ ꯂꯩꯔꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯗꯨꯅ ꯏꯆꯦꯇꯣꯝꯕꯤꯁꯨ ꯄꯣꯊꯥꯔꯁꯤꯀꯣ ꯏꯆꯦꯇꯣꯝꯕꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯏꯆꯦꯇꯣꯝꯕꯤ ꯃꯇꯝꯁꯦ ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯛꯀꯗꯧꯔꯦ ꯏꯆꯦꯇꯣꯝꯕꯤ ꯃꯤꯅꯤꯠ 1 ꯁꯦꯀꯦꯟ 10 ꯋꯥꯠꯂꯤ ꯑꯗꯨ ꯄꯣꯊꯥꯔꯁꯤ ꯏꯆꯦꯇꯣꯝꯕꯤꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ओके इचेतोम्बी गुड नाइट बेंधोलेना गुड नाइट चित्रा गुड नाइट बिन्नी गुड नाइट गुड नाइट बाय बाय ओजा ओके थैंक यू चित्रा थैंक यू वेलकम तुम्ब जादना हंगत हंडा चलीबनी को फरे फरे मयाम गुड नाइट तुमसी लेना लम हेंगनु है थैंक यू थागतचरी इचेतोम्बीबू चित्रा गुड नाइट फजना पोथाबीरो को गुड नाइट बाय बाय